Numit mangani surba mayai lambi ban nga sisu makha tana chathari lambi asigi matangda horel nungtil chief secretary amadi mayai lambi apunba lukki thaupuba singa wari sanagadori national highway amasu onkraba mayai lambi ka hena phibam sokpadagi mayai lambi apunba lupna maroi bathaudang lauduna chatliba tha asigi haukiba tarik kunmathoi dagi mayai lambi ban chathaduna lakhi ngasisu wangoi shamuro langthabalna chingba mafam singda lamdam adumgi miyamna lambi thingduna ban makha tana chathari banasgi matangda mayai lambi apunba lukki president sing subam lila dazana hai mayai lambi asika hena phibam sokpadagi haukiba tha kaya dagi mari leinaba singda khangan bakhak natana ban fawba chathakiba leire adumapu ngasi fawba lambi asi mapung phana semdri lambi asigi matangda ngarang Impal West DC ga wari shanakiba leire makha tana ngasi chief secretary yauduna wari shanagani wari fana sanaduna su lambi asi semdri fawba lambi thingbagi khongjang halloi haina mahangna makha takhi अभी पोरहोल लेबा मफम सिंची था बेंबियो हाबदा माना मरुगिदी माना प्रोग्राम लेके मोंदा अदना अखोइना ngarang ji unar matung sida अखोइ मेरन बियो पुन बुलुकी आइना पर्सनल पाइजे बनी तो मयाम चालदना अखोइ उनजरे तो माना हरि जी सिक्मादी केल्टा पोर लेट्रे मरम दी इंजीनियर की सेक्शन बनिना अदो इंजीनियर अदगी ठिकादारना तोगदो तोबंगनी माना बदो हारबदा माना गमदे Amarum lambi thingba du da saruk yaramba singna phongdoropada mayai lambi asi aduki mati phibam sokle haba lambi paring asida leiriba miyoi khak natana department phawbuna khangle adumakpu ngasi phawba lambi asi ningthina sembagi wakal laitri mayai lambi paring asida leiriba miyoi sing kari oina uribano athuba matamda lambi asi ningthina sembiu lambi asi ningthina semdri phawba lambi thingbagi khongjang halloi haikhe hawwa da thengang kaya koina sigi lam chendi haibada chendi ratana lai haji phawda adun kaigumba makha tana sendi ata taragadi sinagi hamba khongjang makha tana kai ama khoi chathakhigani mase mai amna torok pathabak ta so khoina wangoi apun balumna khoi sawachari